ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯂꯧꯔꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯊꯤꯌꯨ ꯀꯣ ꯇꯦꯛꯇꯕ ꯐꯠꯇꯕ ꯃꯁꯤꯡ ꯌꯥꯝꯗꯕ ꯃꯁꯤꯡ ꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯆꯜꯂꯛꯑꯔꯣꯏꯕ ꯑꯗꯨꯅ ꯃꯁꯤꯡ ꯊꯤꯕ ꯑꯅꯤꯗꯤ ꯊꯤꯕ ꯆꯪꯗꯦ ꯍꯧꯗꯣꯛꯑꯒ ꯆꯪꯗꯕꯤꯗꯣ ꯌꯥꯅꯤꯀꯣ ꯑꯅꯤꯗꯤ ꯊꯤꯕ ꯃꯁꯤꯡ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯁꯦ ꯁꯤ ꯄꯤꯈꯠꯂꯨꯔꯦ ꯁ꯭ꯋꯥꯏꯗ ꯇꯔꯨꯛ ꯇꯔꯦꯠ ꯆꯠꯂꯨ ꯇꯔꯥꯗ ꯆꯠꯂꯨ ꯌꯥꯔꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯁꯦ ꯐꯠꯇꯦꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯆꯥꯎꯕ ꯆꯥꯎꯃꯜꯂꯦꯕ ꯈꯔ ꯇꯨꯔꯨꯁꯨ ꯁꯤ ꯅꯨꯡꯉꯥꯏꯔꯦ ꯇꯦꯞꯄꯗꯨ ꯃꯅꯥ ꯃꯁꯤꯡꯗꯣ ꯈꯤꯇꯪ ꯃꯔꯨ ꯈꯔ ꯆꯪꯗꯅꯕ ꯈꯔ ꯇꯧꯔꯁꯦꯕ ꯑꯇꯩꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯔꯁꯦꯕꯀꯣ ꯊꯣꯡꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ
Langsung saja sudah. Kalau ini lupa sampai ke sini.少的那是。baik saya sudah juga ada banyak kamu sudah baik atau kita tidak muncul tidak.
线。yang gitu. Coba.
好，好，太多了，好，如果跟着教育的心理，我们慢慢去实现。
Aiko, 진짜 생각하고 우리 하는 우리 하는 장 위로. Không về để mi bóng là gần như tổng mình cũng dây nhận này. Quay một cuộc rồi. Lai tháo, lai cắt thịt, cắt là mà nó thùng này mà. Sakça olmuşsun da madem. Đi đâu đi có anh là ấy vì mình đi mua đại đi sao này đâu Nhà bạn. Nanti,